ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯟꯖꯨꯃꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯅꯤꯄꯥ ꯅꯨꯄꯤ ꯂꯧꯕꯤꯔꯁꯤ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯇꯤꯟꯅꯗꯦ, ꯅꯛꯁꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯑꯃ, ꯊꯥꯞꯇꯣꯛꯅꯔꯒ ꯅꯨꯡꯉꯥꯏꯕ ꯑꯃ, ꯑꯃꯅ ꯃꯁꯛ ꯎꯗꯕ ꯄꯣꯠꯁꯛꯇ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯕ ꯑꯃ꯫ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯅꯛꯁꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯕꯁꯤꯅ ꯃꯁꯤꯡ ꯌꯥꯝꯂꯝꯕ ꯌꯥꯏ꯫ ꯕꯤꯔꯦꯟꯒꯤꯗꯤ ꯑꯩꯅ ꯏꯇꯣꯞ ꯇꯣꯞꯅ ꯍꯥꯏꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯁꯔꯨꯛ ꯑꯗꯨ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯊꯣꯛꯏ꯫ ꯏꯟꯗ꯭ꯔꯤꯒꯤ ꯈꯧꯔꯥꯡꯕ ꯊꯝꯗꯦ, ꯍꯛꯆꯥꯡꯒꯤ ꯐꯖꯕ ꯊꯝꯗꯦ꯫ ꯃꯇꯝ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯍꯟꯗꯛ ꯃꯔꯛ ꯕꯤꯔꯦꯟ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯔꯥꯡ ꯂꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯕꯤꯔꯦꯟꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ꯫ ꯃꯆꯦ ꯃꯗꯣꯜ ꯃꯇꯩ ꯃꯁꯤꯡꯅ ꯇꯠꯇꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯨꯄꯤ ꯊꯤꯕ ꯃꯇꯝ ꯑꯣꯏꯔꯦ, ꯃꯁꯥꯅ ꯈꯪꯅ ꯄꯨꯁꯤꯜꯂꯛꯀꯦꯁꯨ ꯍꯥꯏꯗꯦ, ꯃꯤꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯍꯥꯏꯕꯗ ꯍꯥꯏꯖꯤꯜꯂꯨꯔꯒ ꯈꯟꯈꯤꯒꯦ ꯈꯜꯂꯤꯉꯩꯗ ꯍꯅꯨꯕꯅ ꯍꯥꯜꯂꯒꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦꯌꯦ, ꯅꯨꯄꯤ ꯊꯤꯕꯒꯤ ꯂꯥꯏꯔꯤꯛꯀꯗꯤ ꯇꯝꯃꯛꯇ ꯃꯥꯜꯂꯦ꯫ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯕꯤꯔꯦꯟꯗ ꯑꯟꯗꯂꯣꯟꯒꯤ ꯈꯣꯜꯂꯥꯎꯒꯨꯝ ꯂꯥꯎꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯍꯪꯂꯝꯃꯤ, ꯅꯨꯄꯤ ꯊꯤꯔꯁꯤꯔꯥ? ꯅꯨꯄꯤ ꯊꯤꯔꯒ ꯀꯩꯗꯧꯕ? ꯊꯤꯗ꯭ꯔꯒꯅ ꯀꯝꯗꯧꯕ? ꯊꯤꯕ ꯇꯥꯔꯕꯗꯤ ꯃꯁꯛ ꯐꯖꯕ, ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯐꯣꯡꯗꯣꯛꯈꯤꯗꯦ꯫ ꯀꯔꯝ ꯇꯧꯅ ꯅꯨꯄꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯧꯕ, ꯅꯨꯄꯤ ꯊꯤꯔꯒ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝ, ꯂꯩꯃꯤꯟꯅꯔꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ, ꯀꯥꯏꯅꯔꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯕ, ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯋꯥꯈꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯝꯂꯦ꯫ ꯃꯃꯩꯊꯪꯗ ꯑꯩꯁꯨ ꯅꯤꯄꯥ ꯃꯆꯥꯅꯤ, ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯒꯦ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯑꯋꯥꯡꯕ ꯊꯥꯛ ꯑꯃꯅꯤ꯫ ꯁꯃꯥꯖꯀꯤ ꯊꯧꯗꯥꯡ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟ ꯃꯔꯤ ꯃꯇꯥꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯃꯊꯟꯇꯒꯤ ꯅꯠꯂꯛꯇ꯭ꯔꯕꯅꯤ, ꯃꯌꯥꯝꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯕꯤꯔꯦꯟꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯔꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯅꯤꯄꯥ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯤꯠꯌꯦꯡ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅꯤꯅ ꯋꯥ ꯉꯥꯡꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯗꯦ, ꯅꯤꯉꯣꯜ ꯃꯋꯥꯅꯤ ꯍꯥꯏꯗꯨꯅ ꯄꯪꯇꯥ ꯇꯥꯕꯤꯒꯗꯕꯣꯏ ꯅꯤꯡ ꯃꯥꯜꯂꯦ꯫ ꯂꯨꯍꯣꯡꯕꯗ ꯚꯦꯟ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯄꯗ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤꯔꯥ ꯈꯟꯈ꯭ꯔꯕꯅꯤ꯫ ꯅꯃꯥꯏ ꯌꯦꯡꯗꯨꯅ ꯍꯟꯊꯕꯤꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯎꯈꯨꯝ ꯍꯩꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯕꯤꯔꯒ ꯄꯣꯡꯕꯤꯕꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯑꯗꯨꯝ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯃꯇꯥꯡ ꯑꯁꯤꯗ ꯏꯆꯪ ꯄꯪꯊꯧ ꯊꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯃꯨꯛ ꯆꯠꯄ ꯇꯧꯗ꯭ꯔꯕꯁꯨ ꯏꯕꯦꯝꯃꯗ ꯑꯁꯨꯝꯅ ꯄꯨꯟꯅ ꯈꯨꯔꯨꯝꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ? ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯀꯥꯏꯁꯨ ꯅꯥꯏꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯔꯦꯟꯒꯤ ꯅꯨꯄꯤ ꯃꯣꯍꯤꯅꯤ ꯅꯤꯄꯥꯒꯤ ꯄꯨꯛꯆꯦꯜ ꯌꯩꯕꯤ ꯍꯩꯅꯕꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯤꯔꯦꯟꯒꯤ ꯈꯣꯡꯊꯥꯡ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡ ꯈꯖꯤꯛꯇꯪ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗ ꯆꯔꯥ ꯍꯦꯜꯂꯝꯏ꯫ ꯐꯤ ꯈꯖꯤꯛꯇꯪ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯨꯃꯤꯠ 8ꯅꯤ ꯀꯧꯅꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯣꯍꯤꯅꯤ ꯍꯪꯂꯝꯏ, ꯅꯍꯥꯟ ꯈꯣꯡꯅꯥꯡ ꯈꯣꯡꯗꯥ ꯀ꯭ꯋꯥ ꯆꯥꯃꯤꯟꯅꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ? ꯕꯤꯔꯦꯟꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯆꯜꯅꯤ, ꯏꯆꯜꯒꯨꯝꯅ ꯍꯪꯒꯣꯏꯗꯅ ꯀ꯭ꯋꯥ ꯄꯤꯖꯕꯅꯤ꯫ ꯏꯆꯜ ꯑꯣꯏꯗꯨꯅ ꯇꯧ ꯃꯥꯜꯂꯦ, ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯅꯩ ꯍꯥꯏꯕꯗꯤ꯫ ꯕꯤꯔꯦꯟ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯍꯥꯛ ꯂꯧꯔꯕꯗꯤ ꯅꯨꯄꯤ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯕ ꯇꯥꯔꯦ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯋꯥꯔꯤ ꯁꯥꯕꯒ ꯌꯥꯝꯅ ꯍꯩꯔꯛꯂꯦ꯫
ꯕꯤꯔꯦꯟꯅ ꯈꯔ ꯁꯥꯎꯅ, "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯁꯤꯕꯣ?" ꯃꯣꯍꯤꯅꯤꯅ, "ꯀꯔꯤꯁꯨ ꯊꯧꯑꯣꯏꯔꯝꯗꯦ. ꯅꯍꯥꯟ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯜꯂꯛꯏꯕꯗꯨꯅ ꯏꯆꯟ ꯀꯅꯥꯒꯤꯗ ꯆꯠꯄꯤꯔꯨꯕ?" "ꯃꯗꯨꯗꯤ ꯁꯤꯅꯦꯃꯥ ꯗꯕꯜ ꯁꯣ ꯌꯦꯡꯉꯨꯕꯅꯤ." "ꯔꯅꯥꯏ ꯗꯕꯜ ꯁꯣ ꯌꯥꯝꯅ ꯂꯩꯔ ꯃꯥꯜꯂꯦꯗ." ꯕꯤꯔꯦꯟ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯉꯥꯡ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯀꯞꯇꯨꯅ ꯊꯣꯔꯛꯏ꯫ ꯕꯤꯔꯦꯟꯅ ꯃꯣꯍꯤꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯛꯊꯤꯕꯤꯁꯤꯗꯤ ꯅꯆꯥ ꯀꯞꯆꯦꯠꯄꯤ ꯑꯃ ꯄꯣꯛꯂꯒ ꯏꯆꯥꯎ ꯆꯥꯎꯊꯣꯛꯂꯗꯨꯅ." ꯕꯤꯔꯦꯟꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒ ꯃꯠ ꯏꯇꯤꯟ ꯇꯤꯟꯅꯗ꯭ꯔꯦ꯫ ꯃꯇꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯃꯃꯥ ꯃꯄꯥꯒ ꯑꯃꯨꯛ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯃꯍꯧꯁꯥꯒꯨꯝ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ, ꯁꯦꯜ ꯊꯨꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ, ꯑꯉꯥꯡ ꯅꯨꯕꯤ ꯃꯐꯤ ꯃꯔꯣꯜ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯒꯗꯕꯅꯤ, ꯄꯪꯀꯣꯏ ꯀꯣꯏꯊꯣꯛꯄ ꯄꯪꯆꯠ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤ ꯅꯍꯥꯛꯅ ꯄꯨꯔꯒꯗꯕꯅꯤ." ꯕꯤꯔꯦꯟꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ, ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯕꯥꯖꯤꯒ ꯏꯃꯥꯒ ꯂꯩꯔꯤꯉꯩꯗ ꯌꯨꯝ ꯑꯁꯤ ꯌꯨꯝꯐꯝꯒ ꯀꯣꯟꯅꯅ ꯊꯣꯡꯒꯠꯄꯤꯔꯝꯃꯣ, ꯃꯄꯨꯡ ꯐꯥꯅ ꯃꯄꯨꯖꯔꯒꯦ." ꯕꯤꯔꯦꯟꯅ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕ ꯉꯝꯂꯛꯇ꯭ꯔꯦ. ꯂꯥꯏꯔꯤꯛ ꯑꯃꯐꯥꯎ ꯄꯥꯅꯕ ꯃꯇꯝ ꯁꯪꯖꯤꯜꯂꯛꯇ꯭ꯔꯦ. ꯈꯔ ꯇꯧꯔꯦ, ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯊꯣꯛꯂꯦ, ꯄꯣꯠꯌꯦꯟ ꯁꯦꯟ ꯆꯥꯎꯕꯒꯤ ꯁꯣꯁꯇꯤꯅꯤ, ꯆꯠꯇꯕ ꯌꯥꯗꯦ, ꯂꯩꯀꯥꯏ ꯆꯥꯛ ꯆꯥꯅꯅꯤꯌꯦ, ꯃꯗꯨꯒꯤ ꯁꯦꯜ, ꯅꯟꯗꯣꯜꯅ ꯅꯥꯔꯦ, ꯍꯪꯗꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯅꯪꯒꯤ ꯅꯀꯨꯕꯣꯛꯅ ꯂꯥꯛꯑꯣꯌꯦ." ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯁꯨ ꯅꯇꯨ ꯊꯤꯔꯕꯅꯤ ꯍꯥꯏꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ, "ꯑꯩꯗꯕꯨ ꯇꯣꯉꯥꯟꯅ ꯂꯩꯖꯔꯒꯦ, ꯃꯈꯣꯏꯗꯒ ꯇꯤꯟꯅꯖꯔꯔꯣꯏ" ꯈꯜꯂꯝꯃꯤ꯫ ꯕꯤꯔꯦꯟ ꯃꯊꯟꯇ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯋꯥꯡ ꯊꯪꯕ ꯌꯨꯝ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯪꯍꯟꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯤꯂꯣꯁꯣꯐꯤꯒꯤ ꯂꯥꯏꯔꯤꯛ ꯃꯈꯩ ꯄꯨꯁꯤꯟꯗꯨꯅ ꯄꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯈꯣꯜꯂꯥꯎ, ꯑꯌꯥꯛꯄ ꯑꯈꯥꯕ ꯑꯊꯨꯝꯕ ꯄꯨꯝꯅꯃꯛ ꯑꯃꯃꯝ ꯅꯩꯅꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯟꯇ ꯂꯩꯕ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯋꯥ ꯇꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯂꯥꯛꯂꯝꯃꯤ, ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕꯒꯨꯝ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯈꯪꯂꯕ꯭ꯔꯥ? ꯅꯇꯨ ꯊꯤꯔꯕꯅꯤ. ꯅꯪ ꯇꯧ ꯁꯥꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯅꯇꯨ ꯑꯁꯤ ꯄꯨꯁꯤꯜꯂꯨ. ꯏꯃꯥ ꯍꯣꯏ ꯀꯔꯤ ꯑꯃꯠꯇ ꯁꯥꯎꯔꯣꯏ." ꯕꯤꯔꯦꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ. ꯃꯔꯛ ꯃꯔꯛꯇ "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ?" ꯈꯜꯂꯛꯏ꯫ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯒ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯎꯍꯜꯂꯝꯃꯤ, "ꯈꯪꯗꯦ, ꯆꯠꯂꯣ, ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕꯤꯔꯒꯅꯨ." ꯃꯃꯥꯅ ꯁꯥꯎꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ. "ꯅꯪ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏꯅ ꯅꯣꯛꯅꯕ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯏꯃꯥꯍꯣꯏꯒ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯕꯁꯨ ꯅꯇꯨ ꯑꯁꯤ ꯄꯨꯁꯤꯜꯂꯨ." ꯕꯤꯔꯦꯟꯅ, "ꯑꯩ ꯅꯨꯄꯤꯒ ꯀꯔꯤꯃꯠꯇ ꯈꯪꯗꯦ. ꯏꯃꯥꯍꯣꯏꯅ ꯊꯤꯖꯕꯅꯤ. ꯏꯃꯥꯍꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧ." ꯕꯤꯔꯦꯟꯒꯤ ꯃꯃꯥꯅ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯃ ꯄꯣꯛꯊꯣꯛꯂꯒ ꯅꯇꯨꯒ ꯀꯥꯎꯔꯕꯣꯏꯔꯦ?" ꯕꯤꯔꯦꯟꯅ, "ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯅꯨꯄꯤꯒ ꯁꯨꯡꯈꯪ ꯈꯪꯗꯦ. ꯏꯃꯥꯍꯣꯏꯅ ꯊꯤꯖꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯕꯤꯔꯦꯟꯒꯤ ꯃꯃꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅ ꯆꯩꯔꯝꯃꯤ, "ꯅꯄꯥꯡꯒꯜ ꯆꯥꯎꯔꯒ ꯃꯤ ꯎꯁꯤꯠꯇꯦ, ꯃꯃꯥ ꯃꯄꯥꯗ ꯕꯦꯕꯥꯔ ꯈꯪꯗꯦ, ꯅꯪꯒ ꯇꯤꯟꯅꯗ꯭ꯔꯒ ꯀꯩꯗꯧꯅꯤ, ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯧꯅꯔꯣꯏ, ꯄꯨꯟꯁꯤꯁꯤꯃꯒꯤ ꯆꯪꯅꯔꯣꯏ." ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯃꯨꯛꯇꯪ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕ ꯑꯗꯨ ꯇꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯍꯤꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯀꯅꯥꯁꯨ ꯈꯪꯍꯟꯂꯝꯗꯅ, ꯕꯤꯔꯦꯟꯗꯁꯨ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯃꯆꯥꯗꯨ ꯄꯨꯔꯒ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯔꯦꯟꯗꯤ ꯀꯝꯗꯧꯔꯤ? ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧꯗꯒꯤ ꯈꯔꯗꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯄꯥꯅ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯃꯣꯍꯤꯅꯤꯅ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯕꯤꯔꯦꯟꯒꯤ ꯋꯥꯈꯜ ꯑꯃ ꯍꯣꯡꯂꯛꯏ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯣꯍꯤꯅꯤꯕꯨ ꯀꯥꯎꯗꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯑꯃꯃꯝ ꯍꯥꯞꯀꯠꯂꯝꯃꯤ꯫ ꯅꯛꯅꯔꯤꯉꯩ ꯃꯇꯝꯗ ꯌꯦꯡꯅꯤꯡꯂꯝꯗ꯭ꯔꯕꯁꯨ ꯂꯥꯞꯊꯣꯛꯅꯔꯕꯁꯤꯗꯗꯤ
ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯨꯞꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝ ꯐꯖꯔꯝꯃꯤ꯫ ꯃꯣꯍꯤꯅꯤꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯃꯉꯣꯟꯗ ꯁꯥꯟꯇꯤ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯥꯛ ꯊꯣꯛꯄꯗ ꯃꯇꯝꯗꯁꯨ ꯀꯅꯥꯒꯁꯨ ꯇꯤꯟꯅꯔꯝꯗ꯭ꯔꯦ꯫ ꯃꯊꯟꯇ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯃꯣꯍꯤꯅꯤꯒꯤ ꯋꯥꯈꯜꯅ ꯄꯨꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇ ꯇꯔꯨ ꯇꯔꯨ ꯎꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯣꯍꯤꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯒꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯋꯥꯔꯤ ꯁꯥꯅꯤꯡꯂꯝꯗꯦ꯫ ꯀꯅꯥꯕꯨꯁꯨ ꯈꯪꯍꯟꯅꯤꯡꯂꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯃꯄꯥꯜ ꯊꯣꯛꯀꯗꯕ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯒꯅ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯔꯦꯟꯗꯤ ꯃꯄꯥꯟ ꯊꯣꯛꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯆꯠꯇ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯊꯨꯡꯐꯝ ꯅꯥꯏꯗꯅ ꯆꯠꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯎꯄꯥꯜꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯊꯣꯡꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯁꯤ ꯃꯍꯥꯛ ꯇꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯀꯣꯏꯆꯠ ꯆꯠꯄꯅ ꯄꯣꯊꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯗꯨ ꯕꯤꯔꯦꯟꯅ ꯏꯀꯥꯏꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯗꯨꯅ ꯃꯣꯍꯤꯅꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯀꯧꯕꯤꯔꯝꯗꯦ꯫ ꯐꯤꯗꯥ ꯐꯥꯎꯕ ꯊꯥꯕꯤꯔꯝꯗꯦ꯫ ꯃꯣꯍꯤꯅꯤꯅ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯝꯂꯥꯟꯕ ꯈꯪꯗꯕ ꯃꯤꯒꯨꯝ ꯕꯤꯔꯦꯟꯅ ꯃꯤꯅꯤꯠ 5ꯔꯣꯝꯗꯪ ꯃꯔꯨ ꯂꯨꯞꯊꯨꯗꯨꯅ ꯂꯦꯞꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯥꯎꯒꯦ ꯅꯤꯡꯉꯨꯔꯕꯁꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯠꯇꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯑꯃꯨꯛꯀ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯨꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯣꯍꯤꯅꯤꯕꯨ ꯎꯕꯗ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯣꯍꯤꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯍꯤꯅꯤꯅ ꯀꯅꯥꯅꯣ? ꯅꯁꯛ ꯈꯪꯗꯦ, ꯑꯩꯕꯨ ꯀꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯣꯍꯤꯅꯤ, ꯅꯪꯕꯨ ꯀꯥꯎꯉꯝꯗꯕꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯂꯛꯏꯕꯁꯤꯅꯤ꯫ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯐꯝ ꯈꯪꯂꯣꯏꯗꯧꯔꯦ꯫ ꯃꯣꯍꯤꯅꯤꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯅꯍꯥꯟꯉꯩꯗꯗꯤ ꯋꯥꯈꯜ ꯈꯜꯍꯧꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯄ꯭ꯔꯥ? ꯅꯁꯥꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯖꯍꯧꯔꯒ ꯀꯔꯤꯒꯤ ꯆꯪꯕꯤꯔꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯂꯃꯟ ꯌꯥꯝꯅ ꯂꯩ꯫ ꯏꯃꯥ ꯍꯣꯏꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕꯤꯔꯛꯀꯅꯨ꯫ ꯕꯤꯔꯦꯟꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯄꯗ ꯃꯣꯍꯤꯅꯤꯅ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯨꯕꯗ ꯃꯣꯍꯤꯅꯤꯒꯤ ꯃꯥꯒꯤ ꯆꯪꯐꯝ ꯄꯤꯔꯝꯗꯦ꯫ ꯕꯤꯔꯦꯟꯅ ꯍꯧꯖꯤꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯅꯤ? ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯗꯧꯕꯁꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯍꯤꯅꯤꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯂꯝꯕꯤ ꯑꯁꯤ ꯊꯣꯔꯛꯀꯅꯤ ꯈꯜꯂꯝꯗꯦ꯫ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯤ ꯑꯗꯨꯁꯨ ꯃꯨꯟꯅ ꯈꯪꯖꯕ ꯅꯠꯇꯦ꯫ ꯆꯨꯃꯟꯗ ꯅꯨꯄꯤ ꯊꯤꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯒꯨꯝ ꯂꯩꯖꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯒꯕ? ꯀꯔꯝꯕ ꯋꯥꯈꯜꯒꯤ ꯏꯊꯛꯅꯣ? ꯀꯨꯝꯒꯤ ꯅꯣꯡꯒꯨꯝ ꯄꯔꯦꯡ ꯄꯔꯦꯡ ꯄꯥꯏꯃꯤꯟꯅꯔꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛꯀꯨꯝ ꯃꯇꯝ ꯅꯥꯏꯗꯅ ꯇꯠꯇꯅ ꯏꯍꯧꯃꯤꯟꯅꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯔꯨꯚꯨꯃꯤꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯀꯨꯝ ꯄꯥꯔꯂꯣꯏꯒꯤ ꯋꯥꯈꯜ ꯑꯃꯃꯝꯗ ꯂꯨꯞꯅꯔꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯩꯗꯒꯤ ꯍꯦꯟꯅ ꯊꯣꯠꯄ, ꯈꯨꯠꯅ ꯁꯣꯛꯄ ꯌꯥꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯃꯃꯝ, ꯃꯗꯨꯕꯨ ꯊꯥꯕꯜꯅ ꯈꯖꯤꯛ ꯈꯖꯤꯛ ꯈꯣꯝꯖꯤꯟꯗꯨꯅ ꯆꯦꯠꯅ ꯀꯤꯁꯤ ꯀꯤꯁꯤꯟꯕ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯠꯇ꯭ꯔꯒ ꯃꯔꯨꯗꯅ ꯂꯩꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯚꯨꯃꯤꯔꯥ? ꯍꯧꯖꯤꯛꯃꯛꯇꯤ ꯕꯤꯔꯦꯟꯒꯤ ꯊꯃꯣꯏꯗ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯆꯥꯛꯊꯦꯛꯅꯕ ꯃꯔꯨꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ꯫ ꯍꯟꯗꯛꯀ 3ꯔꯛ ꯁꯨꯕꯅꯤ ꯕꯤꯔꯦꯟꯅ ꯃꯣꯍꯤꯅꯤꯒꯤ ꯃꯐꯝꯗ ꯆꯪꯖꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ
ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯍꯩꯖꯐꯝ ꯑꯗꯨ ꯃꯣꯍꯤꯅꯤꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯣꯍꯤꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯥꯎꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯅꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜ ꯃꯔꯤꯛ ꯑꯃꯐꯥꯎ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯃꯣꯍꯤꯅꯤ ꯆꯞ ꯂꯦꯞꯂꯝꯃꯤ, ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯕꯤꯔꯦꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯅꯔꯒ ꯕꯤꯔꯦꯟꯅ ꯃꯆꯥ ꯑꯗꯨꯕꯨ ꯂꯩꯄꯥꯛꯇꯒꯤ ꯄꯝꯈꯠꯂꯝꯃꯤ꯫ ꯃꯣꯍꯤꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯕꯤꯔꯦꯟꯒꯤ ꯃꯈꯨꯠꯇꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯨꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯃꯥꯏ ꯑꯗꯨ ꯐꯤꯅ ꯀꯨꯞꯁꯤꯜꯂꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯣꯍꯤꯅꯤꯅ ꯕꯤꯔꯦꯟꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯕꯤꯔꯦꯟꯅ ꯍꯟꯖꯤꯟ ꯂꯥꯟꯖꯔꯦ ꯍꯥꯏꯖꯕꯗ ꯃꯤꯆꯤꯅꯐꯥꯎ ꯀꯔꯤꯁꯨ ꯌꯦꯡꯕꯤꯗ꯭ꯔꯤꯕꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯪꯂꯝꯃꯤ, ꯃꯣꯍꯤꯅꯤ, ꯅꯪꯕꯨ ꯕꯤꯔꯦꯟꯒ ꯊꯥꯡꯒꯩꯁꯤꯡꯅ ꯈꯥꯏꯅꯔꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯣꯍꯤꯅꯤꯅ ꯈꯨꯝꯂꯛꯏ, ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ꯫ ꯑꯩ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯁꯦ ꯃꯍꯥꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯪꯕꯒꯦ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯆꯥꯡ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯈꯪꯂꯦ꯫ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯇꯨꯡ ꯏꯟꯁꯤꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯏꯀꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯍꯤꯅꯤ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯃꯃꯥꯏ ꯇꯔꯨ-ꯇꯔꯨꯅ ꯕꯤꯔꯦꯟꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯕꯤꯔꯦꯟꯒꯤ ꯆꯥꯅꯅꯕ ꯀ꯭ꯋꯥ ꯐꯖꯅ ꯇꯞꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯦꯟꯗꯤ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯕꯤꯔꯦꯟꯕꯨ ꯎꯅꯤꯡꯕꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯁꯤ ꯂꯥꯛꯇ꯭ꯔꯦ, ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯉꯥꯏꯔꯝꯕꯁꯦ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯆꯥ ꯄꯤꯁꯛ ꯑꯗꯨ ꯄꯣꯔꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯅ ꯎꯔꯗꯨꯅ, ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯣꯍꯤꯅꯤ? ꯍꯪꯂꯝꯃꯤ꯫ ꯃꯣꯍꯤꯅꯤꯅ ꯑꯩ ꯑꯥꯗ ꯆꯠꯂꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒ ꯌꯥꯎꯗꯅ ꯑꯉꯥꯎꯕꯤꯗꯧꯅ ꯀꯔꯝ ꯍꯥꯏ ꯇꯧꯔꯤꯅꯣ? ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯐꯠꯇꯦ꯫ ꯃꯣꯍꯤꯅꯤꯅ, ꯌꯨꯝ ꯆꯠꯄꯕꯨ ꯅꯨꯃꯤꯠ ꯐꯠꯇꯕ? ꯀꯅꯥꯒ ꯑꯃꯨꯛ ꯂꯣꯏꯅꯔꯨꯒꯅꯤ? ꯃꯃꯥꯅ ꯀꯔꯤꯅꯣ ꯉꯥꯡꯏ꯫ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯆꯦꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯣꯍꯤꯅꯤ ꯕꯤꯔꯦꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯂꯦ꯫ ꯃꯣꯍꯤꯅꯤꯕꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯣꯍꯤꯅꯤ ꯑꯃꯨꯛ ꯂꯥꯛꯂꯦ, ꯃꯣꯍꯤꯅꯤ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯈꯔ ꯑꯃꯅ, ꯃꯣꯍꯤꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯇꯤꯛ ꯆꯥꯏ꯫ ꯕꯤꯔꯦꯟꯅ ꯀꯔꯤꯒꯤꯗꯃꯛ ꯇꯥꯟꯊꯣꯛꯏꯕꯅꯣ? ꯈꯔ ꯑꯃꯅ, ꯃꯁꯛ ꯐꯖꯕꯁꯦ ꯃꯄꯨꯛꯆꯦꯜꯁꯨ ꯐꯖꯒꯜꯂꯤ꯫ ꯏꯁꯤꯡ ꯁꯣꯛꯄꯤ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯑꯃꯨꯛ, ꯃꯌꯨꯝ ꯄꯥꯟꯅꯤ ꯂꯥꯛꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤꯕꯨ ꯅꯣꯛꯅꯔꯝꯃꯤ꯫ ꯃꯣꯍꯤꯅꯤ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯄꯟꯊꯗꯅ ꯕꯤꯔꯦꯟꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯕꯅ ꯆꯠꯊꯣꯛꯅꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯍꯤꯅꯤꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯄꯗ ꯃꯔꯥꯏꯕꯛ ꯀꯠꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯊꯥꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯋꯥꯏꯔꯝ ꯁꯤꯠꯂꯗꯨꯅ ꯌꯥꯝꯅ ꯅꯥꯟꯅ ꯋꯥꯏ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯀꯣꯜ ꯂꯤꯛ ꯄꯨꯝꯅꯃꯛ ꯂꯪꯅ ꯐꯦꯡꯂꯗꯨꯅ ꯇꯔꯨ ꯊꯝꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯑꯣꯏꯕꯅ ꯇꯨꯜꯁꯤ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯔꯦꯟꯒꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯦ꯫ ꯃꯣꯍꯤꯅꯤꯅ ꯕꯤꯔꯦꯟꯒꯤ ꯃꯃꯥꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯕꯤꯔꯦꯟꯒꯤ ꯃꯃꯥꯅ, ꯃꯥꯗꯤ? ꯃꯣꯍꯤꯅꯤꯅ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯆꯠꯊꯣꯛꯈꯤ ꯃꯥꯜꯂꯦ꯫ ꯅꯈꯣꯏꯗꯒꯤꯗꯤ ꯂꯥꯛꯃꯤꯟꯅꯕ꯭ꯔꯥ? ꯃꯣꯍꯤꯅꯤꯅ, ꯑꯩꯈꯣꯏꯗꯗꯤ ꯂꯥꯛꯇꯦ꯫ ꯑꯩꯗꯤ ꯅꯈꯣꯏꯗ ꯂꯩꯈꯤꯕꯣꯏ ꯅꯤꯡꯏ꯫ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯕ ꯉꯁꯤ ꯀꯨꯟꯅꯤꯔꯣꯝ ꯁꯨꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯤꯅꯤꯅ ꯕꯤꯔꯦꯟꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝꯗ ꯆꯪꯂꯝꯃꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯂꯩꯄꯥꯛꯇ ꯈꯔ, ꯇꯦꯕꯜꯗ ꯈꯔ ꯏꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯀꯥ ꯑꯗꯨ ꯃꯤ ꯆꯪꯕꯤꯗꯕꯗꯒꯤ ꯍꯧꯅꯕ ꯂꯩꯃꯥꯏ ꯄꯨꯝꯅꯃꯛ ꯀꯣꯛꯐꯥꯏ ꯀꯥꯔꯝꯃꯤ꯫ ꯃꯣꯍꯤꯅꯤꯅ ꯇꯦꯕꯜ ꯃꯊꯛꯇ ꯇꯥꯔꯤꯕ ꯂꯥꯏꯁꯤꯡꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯕꯤꯔꯦꯟꯒꯤ ꯗꯥꯏꯔꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯐꯥꯛꯇꯨꯅ ꯌꯦꯡꯕꯗ ꯆꯦꯅꯥ ꯈꯨꯗꯤꯡꯒꯤ ꯃꯣꯍꯤꯅꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯅ ꯍꯧꯔꯗꯨꯅ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕ ꯆꯦꯅꯥꯗ
ꯑꯁꯨꯝꯅ ꯏꯔꯝꯃꯤ꯫ ꯃꯣꯍꯤꯅꯤ, ꯕꯤꯗꯥꯏꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯎꯖꯕ ꯐꯪꯖꯔꯝꯂꯕꯗꯤ ꯃꯔꯨꯞ ꯌꯥꯎꯗ꯭ꯔꯕ ꯁꯔꯒꯒꯤ ꯂꯝꯕꯤꯗ ꯅꯣꯛꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯖꯗꯨꯅ ꯆꯠꯆꯕꯗꯤ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯔꯨꯝꯖꯔꯤ꯫